Numit mangani suna satagada ba yausang kumay mausagi sanabi lain ngai swal galoy na ngasidagi haraw tayo na pangto pa haukre. Congress Party kya sobat Hawaii puram ex-MLA mga NEIDP da yaukre inner parliamentary mikal da ex-MLA RK na namasung outer da asang kasarna party iski mire poiraga ni laufokre. Amasung BJP na NPF themna na bahot na bada outer Manipur ke candidate asi maming khakta gi puthokuna NPF kahan na bahon ri hain JDU Manipur state unit na maral sirakli. Mayam khurumjari ahan mamukta da Masugi kumay yausang festival na lakpada Impact News ng biriba punamapu ya papawzil pizari. Adum ni biriba sa Impact News ni ay takalamam siyam kanin hauze pungza si pawbagi mo na papawsing miyang pizari. Namin mga niso na pangtok kadoriba state asigi. Yam na maru iba kuhay di kisawa kumay yausang nga sidagi pangtok pa haukre. Yausang kumay asi state asida kundari ba purip sing na dharma zat kusugi kena ba thamdana yam na haraw tayam na pangtok nari. Nga si yausang kumay gi ahoba numita numidang wairam gi matamda ningthi na saraba shangda Bhagavan Sri Krishna leng senduna lining laison tawraba matungda sangadu mai thaki yausang mai thaba hek loibaga pigliba angang singna yumthong khuding da sangduna paisa khaiba na kateng sanei yumgi miwi singna su angang singadu da angamba paisa piduna hena faba punsiro lamba pibina ba thawni jaba borni jagi Namin mga ni suna pangtok kadariba kumay asigi sarap oina lekay da club na sinduna yausang sports event pangtok pa lunina kumay asigi mga ni sa maru benimita tawal sumag itarum singsu paksan na pangtok nay. Masugi kumay yausang asi leba asigi mafam sinba tungna pangtokli holi kumay asina Manipur di yausang haidu na ngasi lamtagi punima numita ki hauraga numit mga ni subna pangtokli kumay asina patababu afaban joy oy haiba adu utpaga lunina yening tha lakpa adu takli kumay asina lakpada President Ramnath Kovind namadi Vice President M Venkaiah Naidu yaun leba asig lusing makayana yapa pauzil pinarakli Yausang kumay ga mari lenana sang may thaba da yak salay tare ki firal thetuna may thaba yaubra haina lainithau sanamahi temple board na ngasi tampaki mafam singda koina satuni yengsin kre salay taret amadi mangang luwang kumangi firal sing saduna kaithel da yuanbara haibasu ngasi satke bakongset aduna yengsin ki Ngasidagi hawriba yausang kumay asiga mari lenana pangthokpa kumay fiong sing numit mga nidagi hena sathabidana ba amasung kumay asigi wahanthok leina pangthok minana ba punna khone minasi haina AISF Manipur State Council gi maikaidagi miyam da pause lakli mahiru lup asigi mayelo sang da pangthokpa pangmisnguna bada lup asigi MSC gi General Secretary Case Ramesorna akaknaba furup amagi harau kumay pangthokpada akaknaba matam thamdragadi tunglam satta awaba phibam amada lakani malimgi furup khodimak kumai harau leinaba ngaktani tawbadabo akaknaba matam leinariba ngaktani kumai fiong ase numit mangani dagi hena satharakpa matamda leikai club mera paibi amasung lupsingna miyeng sangbiu hainsu phongdoki loinana lakadriba lok sabha mikhalase free and fair oiba mikhal oinana ba honabada aikoi punna thaudang lominasi hainasu mahangna appeal tauki Masu kaya gi kumay yausang na lakpada Communist Party of India na Manipur miyamda mahiroi kumay asige papawzil pirakli. Yausang kumay gi haraw taya mamarakta Bishnupur District ke kainaw thongkhang fawduna satliba lambi sembi di haidun lambi thingba gi khongjang sangsinkre kainaw thongkhong mapada semliba lambi adu koilas Thabiramdabadagi ufulna lambi satpa yadre haiduna na yata lairiba laikai miyamna thauram thoraktuna lambi thingbagi khongjang adu sathakibani lambi thingbagi khongjang adu lambi ningthina semjindrabadi makha tana sathagi kani suhairi
MP की इलेक्शन नक्सलपग लोनेना मणिपुर लरिबा तोंगान तोंगानबा political parties singi marakta asoba ahongba kaya lakpa uri Congress party ga asoba thawai puramba ex MLA manga ngasi North India Development Party NEIDP da yaukre lakaduriba taratrelek suba Lok Sabha mikhalda inner amasung outer da NEIDP ki mirep oigadoba singi mamingsu ngasi laukthokre Mikhal asige inner parliamentary mikhalda ex MLA RK Anand amadi outer da Asang Kasarna party asigi mirep oidagani Politics ki lamda sangnare ba miyoy manga gi ming oinam SM constituency ki ex MLA Dr. I Ibhonbe Nauria Pakangla pa Kendra gi ex MLA RK Anand Konthauzam Kendra gi ex MLA K Sarat Khorai SM constituency ki ex MLA Ngairangam Bijoy amasung Yasul SM constituency ki ex MLA Elamam Chani Nauna NEIDP da yaurapada party asigi maikay dagi taram okre loinana Minister ki famsu puramnaba Congress Party ki saknaraba wangangloi oiramba ex MLA NGB Joibo NEIDP Manipur State Unit ki President oina thau punanaba party asige Central Working Committee ki President na lauthoki loinana lamdamasida thokpa issue sing laikhai tana puraknaba honabada center gi yaka induna lebagi sanabi Pamdabadagi National Party dagi lapthoklagi haina khongpamasi thanglakpani haina su ex MLA NGB Joina phongdoki Terada laiba NEIDP CWC gi loisang da pangthopa pawmising unabada ex MLA RK Ananna puppet politics ki wakhalol handoktuna ningkha tamba politics amagi manglanda NEIDP da yawrapani Regional gi ihawasi henama pangal kangkhatlanduna lamdamasi da thokliba issue sing miyamna pamba lambida warusin purakpada regional party na asoba thaudang logani miyoibagi hak matpagi mawongda center gi yaka induna laiba politics na kaidonungda miyamgi apam aningbada thunganba ngamloi regional gi ihaw sagatpada miyam puna saruk yaminasi hainasu mahakna phongdoki Nasi Manipur ki lari issues pe human rights violations ki moi marang loi lai hai tai Congress sumangai BJP have never associated BJP sumangai lai party kharadi guilty conscience noi lai ngak tane cry dhum somewhere politically legally human rights ki do oira ama do oiro state ki interest somewhere moi se falter to groba choba mara lai bane siri ngasi Manipur miam na koi count of hore moi they all guilty they all culprits they have weapons lai right the yam clarity lai na politics to we matang lak frankly why spoil asel state si reason see why at some point of time nation ki should torkani if necessary global level the international level darkar level we could think toga we should be able to raise our voice so strong that everybody listens government of India cannot ignore it global gi पृथ्वी की लेवे nations में हमने कोई demand से कोई assertion से कोई political voice से तादा भी याद है तादा भी spicy दा दियो कोई ने निंग तम ना कोना पन लाउबी आप से this is one regional force कोई पुरन पुलगा कोई सागपिना तारिंग हम गरे हाई बदुने Amarom the state asida laklam kiba AICC ki President Rahul Gandhi ki khongsan adubo yanni ba phongdoktana oinam block Congress Committee OBC singa sidagi thupsin khre Manipur da thokliba maruba issue sing border pillar framework agreement amasung kep ki matang da laikhai tana wafam thamlamdaba na khongsan asi thoina maru oidaba khongsan amani haina su loduna block asigi makhada lairiba unit kumapan kuntramapan gi member sing yauna khongthang asi lobani haina OBC ki President L angona phongdokre Oinam the Pangtokiba Pamising Unabada Angona Narang Pangtokiba Rahul Gandhi Gimi Pamadda Oinam Senate constituency Oinasu Congress Waka listening among a Changan Yaki Manipur ki issue singi matangda miyang itil khangna masa khaina wafam kaya thamlakani haibagi wakhalonda mifam yaururabasu madugi ona taina bapibamda lakpadagi khongthang asi lauropani Oinam Assembly constituency ke Congress ki mirep oina sahi tara MLA ki thau puramata natana party asik asoba thaudang puramnaba ex MLA Dr. I Bohanbi busu mifam asigi phampakta kaukhat pidaba laibak thibani block asigi president vice president amasung general secretary administration yauna block ki member singna lobo warif ki matung ina ngasidagi oinam assembly constituency ki block asigi thawai lairaroi haina su thawai lauraroi haina su makata na phongdoki akhoi oinam kendra ki oina प्रजा की कांग्रेस को नुसीजो प्रजा पामक्ट्रे अखोई होपता अखोई आसादा कांग्रेस याम पामजना हजिक लेरिबा प्रजा की इहोदा कांग्रेस मयोंग यारी हाइना लेबसिदा एक्स MLA ओरिबा सही तराजु केंद्र से सेवा तौ लापसिदा नुक्सा फोन बायबसे
कोई पेंदे है ना योन अदुदी पेंद्रगदी रिजाइन तौथोगे हाइद्रा ब्लॉक प्रेसिडेंट की रिजाइन तौबसिदा सेक्रेटरी वाइस प्रेसिडेंट सु यारे अहन रिजाइन तौरगदी होजि तौजरनी हाइद्रा अइना रिजाइन तौरबदिना मोजु रिजाइन तौबु सब माने है ओनाम ब्लॉक कांग्रेस कमिटी जे ngasiदगी मुथले हाइना बीजेपी न मखोई की एनडीए की मपांग अमा ओरिबा एनपीएफ पु वोट काहंदुना मखोई की अलायंस कायदना होनबगी मवोंगदा कुकी मसा अमदा बीजेपी की आउटर मणिपुर पार्लियामेंट्री कंस्टिट्युएंसी की टिकेट पिसिंदुना थादोकनब होनरी हाइना जेडीयू की प्रेसिडेंट ओरिबा आउटर मणिपुर पार्लियामेंट्री की कैंडिडेट ओरिबा हंखान फाउ ताइथुलना मराल सिरकली वाफम न्यूज सेकोन लेबर पार्टी असके ऑफिस पांगथोकिबा आउटर मणिपुर पार्लियामेंट्री कंस्टिट्युएंसी माइनॉरिटी डेवलपमेंट कमिटी सोराना महाकबो एमपी कैंडिडेट अमा ओइबदा सगले हाइना लाउथोपगी थौरमदा हाइकिबने महांगना मखा ताना हाइकिबदा हंदक सिटीजनशिप अमेंडमेंट बिल की वाथों की मतंग एनपीएफ अमदी बीजेपी अने की मरकता यामना चावना मुक्नब लेखिबने अदुबो हौजिकना बीजेपी ने एनपीएफ पु थेमनब होनबदा आउटर मणिपुर की कैंडिडेट असी ममिंग खक्तगी पुथोक्तुना एनपीएफ पु काहन्नब होनबनि हाइखि मरम असिना ओरेलिबा फिबम मसिदा मणिपुर की मियामना वाखल ताबिदुना वोट पिबियु अवनम मणिपुर अमगी दमक मियामना जेडीयू बु सवगतबियु हाइनसु अपील तौखि हजे हजिक वोट थादरगदी जेडीयू ना फर्स्ट तागनी कांग्रेस ना सेकंड तागनी बीजेपी दी डिस्टेंट लास्ट ओइगनी अदुगी मथक्ता बीजेपी ना अमुक्का बेंजामिन मते कुकी टिकट पीबा तारगदी एनपीपी की कुकी जेडीयू की कुकी बीजेपी की कुकी कनाना खंग कांग्रेस ना सु कुकी अमदा पिरक कनाना खंग मरमदी एनपीएफ की कैंडिडेट असे एनडीए ओइबनिना बीजेपी ना नुंगसीजरबा एनपीएफ असे काननब सिनखरे हाइबसे नोय खंगजरा मुक्को हाइरगा ऐ टोखी एनी पार्टी ना करंब कैंडिडेट थादो अगसु अखोइदे निंहंदना अरोइब फावबा चथरगा अमरमदा आउटर मणिपुर पार्लियामेंट्री कंस्टिट्युएंसी की माइनॉरिटी डेवलपमेंट कमिटी सोरागी प्रेसिडेंट मोहम्मद सिद्दीक अली ना मखाता ना हाइकिबदा ngasi फावबदा आउटर मणिपुर पार्लियामेंट्री कंस्टिट्युएंसी दगी वोट काखरब एमपी अमतना केंद्र असगी याइफनबा थबक अमद तौद्री वोट मतम खक्तदा केंद्र की मियाम नुंगसिबगी थबक अम तौरी मसिगुम्बा फिबम मसिद कमिटी असिना हंदक थोलकदोरिबा कैंडिडेट सिंह असिबु यामना मुन्ना खनरब मतुंगदा जेडीयू की प्रेसिडेंट ओरिबा हंखान फाउ ताइथुलबु सगटपा हाइना अमत ओइना यानबनि हाइकी मियामनसु बीजेपी अमदि कांग्रेस पार्टी की ताता पंगथदुना लेरगुमसी हाइना सुमहाकना मखा ताना अपील तौखी लाकदौरिबा 17 लोक सभा की इलेक्शन असिदा अखोइना करंबा मियोइदा करंबा मिहुत्ता अखोइसि वोट असि तौसिगे हाइबा अदो अखोइना कुमना खनजरबगी मतुंगदा श्री हांखाल फाउ ताइथुल जेडीयू यूनिटा असिना ख्वाइदगी हेना फरनी हाइबा वखंदुदा माइनॉरिटी की डेवलपमेंट कमिटी असिना ओजा असि सौगतपा हाइना अखोइ वरेप तारबा मतुंगदुदा अखोइना लागलीब लोकसभा मिखल असिदा चैहोमफू की मथक्त लैरबा गवर्नमेंट कॉलेज अमदी यूनिवर्सिटी सिंगी ओजा सिंगबु इलेक्शन की ड्यूटी पीबीदनबा फेकोताना हाइजखिबगी मतुंगिना चीफ इलेक्टोरल ऑफिसर मणिपुरना अयाबा पीबीरकली हाइना फेगोता की चिरुलमना खंगलकली मरमसिना गवर्नमेंट कॉलेज के प्रिंसिपल सिंगना चैहोमफू की मथक्त लैरबा ओजा सिंगी लिस्ट सेमिदुना मरीनब डिस्ट्रिक्ट इलेक्शन ऑफिसर डीसी सिंह पिसिनबियु हाइनसु चेरुलसिना मकाताना फोंदोरकली लोकसभा मिखल की आउटर मणिपुर पार्लियामेंट्री कंस्टिट्युएंसी की ओइना नागा पीपल्स फ्रंट एनपीएफ की माइकैदगी मिखल थेंगनगदुरिबा लोरो एस फेजुना महाकी मिरेप से पिसिनख्रे लोरोना माकी मिरेप से अदो आउटर की रिटर्निंग ऑफिसर ओइदिबा थौबाल की डीसी हाउबम रोसिता दे पिसिनकी सनाबदी डिस्ट्रिक्ट की माउद लैबा काइनु खुलदगी मिरेप असगी प्रोपोजरना गाइडोन कामेन ओइरी याउसंग कुमैना मरम ओइरगा हयेंगदगी तांग कुनमरी फावबा मिरेप से पिसिनबा याररोय हाइरी यूनाइटेड नेशंस की वर्किंग ग्रुप ऑन आर्बिट्ररी डिटेंशन अमसुंग स्पेशल रैपर्टोरना इंडिया गवर्नमेंट आईएसटी की डेस्क एडिटर ओरंबा किशोर चंद्र वांगखेम साबो फेसबुक बीजेपी लेंगाकपो सैरुबकीदमक नेशनल सिक्योरिटी एक्ट एनएसए की मखाद फाजिनबकी रिपोर्ट पिखलो हाइकिबा अदु हौजि फावबा पिखलक्तरी हाइरी सैयसगी अहोबा थाद वर्किंग ग्रुप ऑन आर्बिट्रेटरी डिटेंशन अमसुंग स्पेशल रैपर्टोरना
Kishore Chandrabu NSA gi makhada fazin kiba adu International Covenant on Civil and Political Rights ICCPR gi matung ina independent natragana misang mikhai naidaba tribunal amagi makhada case sathan biu haina irakibani. Writers Association Kaksing na susindana Kaksing chumnang laikai da laiba representatives of lawyers ki auditorium da saireng gi numit thorom pangthokre. Thorom asi pangthopagi matang da Writers Association gi secretary Biramangol Moirang Themna nongi oiba warul phongtoki loinana nimai pukramba amadi Dr. N Pramodini Malem gi saireng numit amadi Malem gi nupi gi numit ki maramda wangang ki. Thorom aduda aibi kayana sab yaduna saireng saidinabagi thorom adu pangthoki bani. Hauji matang swaida break amatang laujage break matungda Central Agricultural University Kaw Imphal na khoi sungnanaba honey extraction cum processing unit ani hangdokhibagi paw amadi Manipur masung Malem ge tonga ba I paw sing pudna laksage impact news bo meng ta lebiyo break matungda taran oksari hauji makhada ba pawda Central Agricultural University Kaw Imphal na Integrated Beekeeping Development Project ki makhada khoi sungnanaba honey extraction cum processing unit ani ngasi kaw gi Vice Chancellor Professor M Premjit na hangdokre. Honey extraction cum processing unit adu irui semada laiba kaw Imphal gi campus ta hangdokhibani. Hangdokhiba unit ani adugi manungda khara hena saw unit amana pung amada khoi kg chamnga process to bangami aduga unit amana pung amada khoi kg saniya khairom process to bangami hairi hiramasigi matang da Vice Chancellor Professor M Premjit na paumi sinda phongdokpada Manipur da khoi lokpi riba lomi singna lokliba khoi asi krut honey kawi masi process tawthokpa ama mathautai maramaduna khoi lokpi riba singna asengba process tawba khoi onthok nanaba ngasi hangdok liba unit asi da lakpiduna kanaba lobi haina appeal tawraki amaromda Kaw Imphal na sindana scientific methods of beekeeping for doubling farmers income haiba hiramda numitari ni subna satarakpa beekeeper singi training program amasu ngasilotion kre training program aduda Tamelong amasung Noni district ki khoi lokpa lomi singna satyaki ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯣꯏꯕ ꯏꯟꯗꯤꯌꯥꯟ ꯍꯥꯏꯕꯦꯒꯤ ꯑꯩꯈꯣꯏ ꯈꯣꯏꯁꯤ ꯃꯄꯥꯟꯒꯤ ꯂꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯅꯩ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔꯗ ꯑꯌꯥꯝꯕ ꯇꯤꯜꯍꯥꯠ ꯍꯤꯗꯥꯛꯁꯤ ꯆꯥꯡ ꯍꯟꯊꯅ ꯁꯤꯖꯤꯟꯅꯕ ꯃꯔꯝ ꯑꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯀꯦꯃꯤꯀꯦꯜ ꯀꯌꯥ ꯌꯥꯎꯗꯦ ꯑꯩꯈꯣꯏꯒꯤ ꯍꯅꯤꯁꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯍꯅꯤꯁꯤ ꯏꯚꯟ ꯑꯩꯈꯣꯏ ꯗꯕꯔꯒꯤ ꯍꯅꯤ ꯈꯪꯗꯦ ꯇ꯭ꯔꯥꯟꯖꯤꯂꯤꯒꯤ ꯍꯅꯤꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯄꯣꯄꯨꯂꯔꯥꯏꯖ ꯇꯧꯍꯟꯕ ꯌꯥꯏ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯂꯣꯛꯅꯔꯤꯕ ꯃꯁꯤ ꯀ꯭ꯔꯨꯠ ꯍꯅꯤ ꯀꯧꯏ ꯃꯁꯤ ꯑꯩꯈꯣꯏ ꯄ꯭ꯔꯣꯁꯦꯁ ꯇꯧꯕ ꯗꯔꯀꯥꯔ ꯂꯩ ꯈꯣꯏ ꯂꯣꯏꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯅ ꯃꯣꯏꯒꯤ ꯈꯣꯏ ꯑꯗꯨ ꯎꯕꯤꯔꯛꯀꯥꯟꯗꯩꯗ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯏꯔꯣꯏꯁꯦꯝꯕꯁꯤꯡꯗꯩꯗ ꯑꯁꯦꯡꯕ ꯄ꯭ꯔꯣꯁꯦꯁ ꯇꯧꯔꯕ ꯍꯅꯤ ꯑꯣꯟꯊꯣꯛꯄꯤꯔꯒ ꯃꯣꯏꯒꯤ logo hapirakandaida even market ta yonbiu loinana mapanda su thadoknanaba khoi ngasai domi singsigi beekeeper singsigi akoi senmilon si hanganaba gi damakta khoina processing unit si khoi ngasi sangajaban hauja phama pawmagi matungina lakadrib lok sabha mikhalda BJP candidate sing inner mas outer gi damak housing haki mama da lauthokre inner da hana sumirep oikiba RK Ranjan aduga outer dana heights sokopau matini Bara pumbagi oina Lok Sabha mikhal thenagaduriba mirep singi maming asi ngayaki mamangda BJP gi Central Election Committee ne lauthokibani committee asina lauthokpa ahanba tangkaki oina state kunmanga gi mirep singi maming sing asi lauthokibani hairi makataba pauda Sahita Thaupang Loop Imphal Sindana World Poetry Day ki Thorom ngasi All Assembly Rota Laiba Manipur Hindi Parisat ki holda pang thokre Thorom asiga mari lenen loop asina chai khuding ki lamdam asige masak naiba aibi sing the piba Gopal Saram Award su lanthokre hariba award asi sahi asigi oina lilongdagi Muslim furup ki aiba Abdur Rahman Khulahibamda lanthoktuna ikai khona utki award asi the selu lupali sing tara citation amadi Lengyan pi ama yauri lamdam asigi masak naiba aibi kaya na saru yadana pangthokiba tharom asigi saru ama oina tongan ba aiba mangana iba sareng manga gi matangda khanenabasu pangthoki Rajiv Gandhi University Arunachal Pradesh ki Mass Communication Department na
Borderland Narratives, a festival of films from contemporary Northeast India haina mingthonba film festival thas ki tang kulum doidagi pangthokadori. Namid humni sumna University asida chatagadoriba festival asida Hawam Pawan Kumagi award kaya fanglaba feature film Loktak Lairembi yauna tongan ba film kaya amasu documentary film sing utkani hairi. Morida Kundaba Tamil Furup Singi Oiba Achak Pamaida Chatpagi Kumai Ngasilusin Kre Thasiki Tang Tarani Tuidagi Sri Angala Paramesuri Sri Munesori Laisangda Laisangasiki Committee na Satadana Lakiba Kumayasi More Sunrise Club ki Lampak Lusin Ki Yang Hintu Suba Chahi Waina Pang Toki Kumai Aduga Mari Lenana More Town the Laison Tinsungi Ubakong Namasusatki Kumai Aduda Tamil Sing the Natana Maite Nepali Bihari Myanmaris kaya yauna Myanmar ki maru bamisak sing nipum doi suba Sam Rifles ki commanding officer masung miyam na sar iyaki loisin magi thorma du the lining ba singna khajai nangal na sing ba mafam sing the yot masai fawdu handuna asak pa mai thakta khong na satki hauzik sanabagi pawda Namin mga nisum na sa takata ba yawsang kumay asigi sarkama oina state asigi tampaki mafam kaya da yawsang sports mit kitarum paksan na pangtok nari. Tongan ba laikay singamadi kungang kaya dagi club amasung mayra paibi luf kaya na angan ba ayuk tagi lakto na seng laba life famlen kangla dagi maylaw do na mayra pudo na magi club da punarakto na lak laba matung da makoy ki club amasung laikay gi lampak sing da makal makakaya gi masana sing atoyen tanari. Nakalamuram the Yawsang Kumay Asina Lakpak Irunena, Mapam Kaya the Lekai Lekagi, Lay Sabis in a Lampak the Tolotuna, Namidangi Matamda, Tabal Somagi Torum Singsu, Parks and Na Pangtok Nari. Lunena, Lambida, Tolaktuna Tabal Sombaga, Mari Lenena as a dog singdagi, Yawsangi Senkai, Nibasu, Leptri. Yawsang kumay ka mari lena na state asigi mafam kayada na uriba singbu sana khona bagi lamda punging thawat na bagi pandamda sports event kaya park sana pangthok nari wangkai kendra gi manung sana mafam kayada park sana club organization singna sinduna Yawsang sports event ngasidagi hauduna pangthok pa hokre wangkai angom laikai gi oina so Wall United Club na sinduna namit mangani suba satagadaba ni pumangarak suba annual sports meet 2019 ngasidagi haudokre Sportsman asi haudopaga mari lenana kanglada ge senglaba maira lauduna puraklaga club asigi sanglelda wangkai kendra ge MLA Okram Henry na maira sukatuna thoromadu haudoki thoromadu ga mari lenana MLA Okram Henry na haiki bada Yawsang kumai asi set asida ningsingba ngamdraba matamdagi hauraga dharma kanup ki khenaba thamdana punna harau tayamaga lunena pangthoktuna lakibani kumai asigi sarga moine state asigi mafam kayada naha uriba singbu masamu fana thamnanaba sana khonaba gi thoram paksan na pangthokli haina su phongdoki wangkai kendra gi oina su mafam kayada club kayana sindana Yawsang sports meet pangthokli lakaduriba sahida wangkai kendra gi oina sports meet asi hena competitive oina ohenaba tongan tongba club sing punsilaga pangthoknaba MLA na appeal tauki Inkalai bechin now me am sin ipai sa me am sin na gyan dan haibadi aduna adu so iko na takpi ho bose smaina club na organize sor bose koi chahi gi mamang su tawe handa su tawe adu khara he na torok na ba koi so spread tawum changi me am increase tawum changi madune koi to jari bose aduna mathang chahi amani sita di aina khanbada koi kendra sin mathungna competition gum ma tawraga club kum khram organize tawraga di saigi holy sina manghaliba chinau me am manghaliba sing se isa son ba machu gi kari kara gi सोली में हम सिंह खरा फरक कदर खल्ले स्पोर्ट्स की स्पिरिट से फोंदोकनबी नमक हेन एनर्जेटिक ओइबा सानोरी में पुथोकनब होनबदा अखोइना सही निफु मरी सुमनदी होनरे हनक सही इसना निफु मंगारक सुबा एनुअल स्पोर्ट्स मीट नि लाइकाय अतो मैम लाक्तुना ngasi अखोइ असौबा फेस्टिवल अमगा मानना ngasi वर्ल्ड यूनाइटेड जोस क्लब ना निफु मंगारक सुबा एनुअल स्पोर्ट्स मीट पांगथोक चरी मसी माइ पाकवा ओइरसनु कुमै यसिग मरी लेना बिष्णुपति डिस्ट्रिक्ट मफम कयादा सो स्पोर्ट्स मीट पांगथोक पहौख्रे थमना पोपी यूथ वेलफेयर क्लब काइनौ ओइनाम मदि तौबुल यावना डिस्ट्रिक्ट असि तोंगान बा क्लब सिंगना मेरा सुखतुना स्पोर्ट्स मीट सिंग अदु हौदोकी मैथि काउंसिल मोरी न सुसिंदना मोरी वार्ड नंबर 7 की ईस्टर्न साइन स्कूल ग्राउंड दा कुनमंगारक सुबा यावसंग स्पोर्ट्स हौदोख्रे ngasi स्पोर्ट्स हौदोप ओइना
Sursan Kunau Laikai Amadi Sarairongba Hainongba Khong Laikai Amadi Khongnang Thaba Bazar Laikai Amadi Mongyamba Prem Nagar Laikai Anigi Marakta football match sing sanaki Nakalamaromda 26 Kundaruk Suba Sector Assam Rifles ki Mori Battalion Sinduna ngasi JJ Orphanage Mori ki angang singalunena Holy Pangthokre Thorom aduga Marilena Orphanage ki angang singda atumau kayasu yantoki Ngarangdagi Haudana All Manipur Working Journalist Union Amzuna Sinduna Saturday ba Paumi Singi Sana Kona Bagi ngasi Nini Sanmanumita Nupi ki Kanglupta Impact News ki RK Victoriana discuss through the meter Taranipan ke 10 mga nipan langduna gold medal fangki bagalunena sathari basana khona bagi tharum asigi ahan ba account hangdokre event asimaki oina IC bagi bebitana meter taratari 10 ahum mapan langduna silver medal amadi impact news ki Rina Thinguzamna meter taratari 10 ahum langduna bronze medal fangki nupagi short put event da Sangai Express ke thoksom kishanna meter taramatoi 10 ahum taret langduna gold medal Infal Times ki A Azitna meter taramatoi 10 ahum taruk langduna silver medal amasung ISTB ki N Binoina meter tara 10 taruk mapan langduna bronze medal fangkre Nopigi 100 meter race da Impact TV ki RK Victoriana bronze medal ISTB ki Rosi Malan gold aduga sanalaiba ki Lily Kimna silver medal fangkre Nopigi long jump da Impact News ki RK Victoriana silver medal fangki ISTB ki Rosi Mala amasung Jayalakshmi na gold amasung bronze mathang sina fangki Nupagi 400 meter race da Impact News ki reporter Elangma Musukna bronze medal lawkre Aroibada Muraba Po Amona Nimin Mangani Sulu Satakataba Yausang Kumai Mausagi Sanabi Lining Lights Tulgalud and Ngasidagi Harau Tayam Pang Topa Hokre Congress Party ka Sobat Hawaii Puram ex MLA Manga NEIDP the Yaukre Inner Parliamentary Mikalda ex MLA RK Ananamasung Outer the Asang Kasarna Parties ki Mire Oregon Lautokre Amasung BJP ni NPF themna na bahona bada out of Manipur ke candidate asi maming khaktabi puthokuna NPF kahanna bahona ri haina JDU Manipur state unit manas